Manipur India government gi hangi ba loisang punamak central office punamak kudak tagi ating ba thame kudak tagi shutdown tawgani haiduna Cocomi na lauthok chare masida ekoi mahi loisang amadi health kamari le na hospital natana atopa hiram amatagi ekoi central gi officing Manipur da hojik hangbi aroi punamak thonglon da bani adugi makha tarakpada Manipur da leiriba hojik Manipur gi mihut oina Manipur gi mafam kudimak tei mihut oina kariba MLA singna makhoi punamak pung kunmari manung sida punsal lakanda chap chaba makhoi ware badu miyam khangna India government gi mafam da chap chana thamakadabani makhoi na ngasi tawgudu ise kaino ise chap chana miyam da lauthokadabani madu da miyam na pendaba thoba adu tagadi makhoi na madu gi tekchak kumba makhoi su puba da saruk yagadabani habisi Manipur miyam gi ware ni ahum subada akhoi Kukina Armed Forces Special Powers Act leiba mafam dagi micham miyam da lan tara ga lomi ningo loina lejaba lomi masagi low khaujari da nomaina ka baga hatpa migi kungang sing na kumdara ga lan tara ga mai thadumba bom kapsalamba mi pharaga pukiba apspa leiba mafam khuding maktagi kuki khulai paiba India government ga agreement sign torga leiba kangbu singchina changdana lan tabasida karimata tawdraga India government da nongmai maruma kaptriba India government gi lanmiga nongmai maruma mungna dana tawdriba adu mafam singda miyamna yadraba malengi miyamna condemn torga leraba adu loba draconian oiba inhuman oiba racial oiba oppressive oiba armed forces special powers act police station tarukta namdana India government ang thamjalai base masi akaknaba matamda athobada handongna namagi ware phire Manipur government na lawraga handokadabani madu India government handon gadabani India government su madu handona na thabak tawgadabani kariguma madu handokpa ngamdaba taragadi hairiba porasi gi mayokta Manipur miyamna India na Manipur da tawribase kaino habisi gi chap chaba atabi ma khangdokna na bagi khongjang changjan na bai koi sem saduna leire aduna hairiba apspa thamjalai ba sigi mayokta miyam gi pendaba miyam gi yaningdaba amadi India government na nakoina na sogalaga thamiba kuki laloba sing adugi mathakta khongjang changjan na bai damakta ngasigi nungda ngasidagi haurakanda Manipur gi miyamda maikai dagi leikai kudimna thopiraga mairagi rally chatpirakanda isa gi pendaba kholau sing se Manipur dagi Armed Forces Special Powers Act se thamjalai ba se lauthoktabe yaroi habisi kholau miyam punna laumina se haba wafam simju thamjari aduga